Sadong ki thokok thiba khangdra ler khiba mioi ahum hauzik sukana team ki thabak satari Indian Navy ki mioi taraban na saba team ngasi bidang Impal da thonglagani highway. Sadong village da hi laksin with mioi ahum laiki da badu laingang na thokon mani haina mapitan tam sakabik mayok da mani tam na songal basingi say sina maral sirakli. Amasung Bispo District ki ireng mamang laikai ki lambi da tata tipan manungda sunginingai oi mong da kari asig driver siduna leiramde. Mayam krum jari dom ni embri bas impact news ni ke thoksom those pungsa sipaw bi moroi paw sang miam da pisari. Haukiba April kunipan da sitkiba kan manawnai longsikta thobal dam ki sadong kul maikai romda makkalibi sing ipakta hi tombi ki thodok ta mangkiba mioi ahum ngasi phawba thiba khangdri amaromda mangkiba mioi sing adu phangnana ba NDRF, SDRF amadi Manipur Fire Service na apan batim amana sattariba search operation asi pumating pangna ba Indian Navy ki mioi tara mari na sabatim amasu ngasi midang Imphal da thunglaragani. Hauzik sattariba search operation asi ki mari dainaba operation asida yauriba tarantoi battalion NDRF ki deputy commandant P Nupamasa na paumi sing the high. Hauzik sattariba operation asida NDRF ki personnel kuntra manga SDRF ki personnel tarahum doi amadi Manipur Fire Service ke firemen konipana sarukyari masing mathakta mathamasika sanaba khutsuklai kaya am sizinari loinana ramrei village ke khunja kaya na susaw na mating pangli adubu ising tungli mafam ase hana umang ama oirambana chibu humbagi thabakta kudong sadaba kaya mayoknari hairi he na kumang sausina banga sinimidang Indian Navy ki mioi tara bani da sabatim amasu Imphal da tunglagani haina Kamjong district ki deputy commissioner kangu juringlana phongtorokli. The latest information is that a team will be arriving from Visakhapatnam, the Navy group, and we are expecting them to arrive here at any time. And once they arrive, we are sure that the search operation will be more effective, and also their input also will be a great help to the rescue operation that is going on here. Akoi ni makhaje uwa yamna hoba aduna akoi gi adagi toren gi kano je yamna luba maramna deep diver sing makha phawba satpangam da sumba difficulties khara leiba sina akoi hoje phawda thiba phangda gi maram oi ba yai jiki improvise method anchor toraga akoi gi hi sida toraga thauri toraga anchor se palaga thiba humba gi thabak chathari masina akoi gi detect toba ngamagati akoi ate resource akoi gi enderap ta leiba esderap ta leiba even mokoi na navy phawba lakani hane government na haibire akoi se coordinate toraga akoi madu lakhatnaba gi damakta thorang tawduna leire numit humni sura phawa hausi phawa thiba phangdiba asinadi Manipur lenga ki maikaida haiba sigumba kudakta tokpa mahausa gi khudong thokpa sing asi thengnana gi damakta matam wasana ba khudu khulai asi leitraba haibasi hangai ori impact news ki damak miana program sari bai sai langba muso sadong village Sadong village da hi laksim de mi ahum laiki da badu lengana thon mani haina say against the forced construction of Mapitel Dam and Mapitel Dam affected village headmen chief and elders organization amaral sirakli toli balai bak thiba thodoga sei lengana ming sangba wat patagi thokpani karigumba dam asina sokhala ba kunja singa lengaka MOA sign tongnadra lokot pa ba thabok sing lokol labadi awaba si taram loi haina organization asigi chairman AS Solomon na thamlakli Tawal Toriel Sakhiba Mapitel Dam as a social impact assessment, environment impact assessment, amadi cumulative impact assessment na singba ningtina tawdana Sakhiba Dam ni haina Youth Forum for Protection of Human Rights Zero Lamada Fongdorokli Loina Handak Langak na unauthorized oiba hi sinabi yaroi haina Fongdoki Bawafam Madu Kunja Singi Hinabagi Lambi Mat Pagasam Mani haina Zero Lasina Makatari. Haukiba April kunipan gi nonglei nungsita Kaksing district ki nongmai khong makhale kai gi ningthosam thoibi sing laikidapta seminasa nongthon birena wa phongtorkli hi tongdana Imphal Turel la na bohonri ngeida nonglei nungsit lakpati ki thodok odu thokhipani mahaki tungda mahaki loinabi amadi masa manga leihori hairi Haukiba nongajin umita cyclone poni gi saiting pangkraba tungda nonglei nungsit asi hena mapangal kan khalaktuna Manipur yauna awang no pog state sing da hing me ama phawda kan masahum panglaba yai haina Indian Meteorological Department hairi Bay of Bengal gi khanopok thangba mari masiga thang naba mafam sing di horkliba nonglei nungsit asi hojek
ꯄꯨꯡꯗ ꯀꯤꯂꯣꯃꯤꯇꯔ ꯆꯥꯝꯃ ꯌꯥꯡꯈꯩ ꯅꯤꯄꯥꯟꯒꯤ ꯆꯥꯡꯗ ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁ ꯑꯣꯔꯤꯁꯥ ꯋꯦꯁ ꯕꯦꯡꯒꯣꯜ ꯕꯪꯒ꯭ꯂꯥꯗꯦꯁ ꯐꯥꯎꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯁ꯭ꯇꯦꯠꯁꯤꯡ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯕꯨ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯅꯨꯡꯁꯤꯠ ꯑꯁꯤ ꯈꯣꯡꯆꯠ ꯑꯁꯤ ꯄꯨꯡꯗ ꯀꯤꯂꯣꯃꯤꯇꯔ 64ꯒꯤ ꯆꯥꯡꯗ ꯍꯟꯊꯔꯛꯄ ꯌꯥꯏ ꯍꯥꯏꯔꯤ Bisnupur district Nambol police station konba irengbam mamang laikai gi lambi da tata tipar manungda singningai obe mongda nupa masidno leiramle laikhitra mioi adudi kaino thongthak awang laikai gi tiam samo sahi kuni thoya pop laikhitra tiam syam kawi tata tipar gi driver ni hairi laikhitra samo gi apokpi na phongdorakpada samo ngara nungthil pung amarom taba matamda yomda gi thokipani yomda halaktabadagi ahingi pung amarom taba matamda call tawbada phone se shop lairikibani hairi Misi sigi matanda Nambol police station na case ama lokotna thijin ba hokre amadi thodok tokpam aduda Manipur gi forensic science ki team ama laktna kopna yangsin ki loina na misi asida senara ba yai haina singnaba samona siram liba tatati par adugi driver masu Nambol police na wahang pahong tonana ba lokot kre Imphal Urban Cooperative Bank ki thabak thorom niyom sumna pangthokpa yanaba regular board of directors athubada khanbiu natrabadi tangai phadana khongsang sangsilagani haina bank sigi shareholders sing mai kai gi thamlakli nakalamromda IOCB Limited Imphal High Power Committee ki secretary Kes Levanan na Imphal Urban Cooperative Bank administrator oina thawpuri ba registrar oina thawpuri ba sina bank asigi shareholder kharaga pullaga bank asigi niti niyong wangwada thabak toriba si atubada tokadabani haina thamlakli Kuyatong community hall the pang singa unaba amada bank asig shareholder amu iba maibam sunilna bank asig regular board of directors sing khandana bank asim ho sagom lehanna ba Manipur langana ming sangbiu haina afil torkli ngasigi pawgi mi famadu saruk yakhe ba IOCB Limited Imphal gi High Power Committee secretary Kes Levanan na hakibada bank asig regular board of directors like tabasig khutong saba lorga hosik bank asig administrator oina thau puri basin niom lana loan pire aran momong da case ta senaba mioida promotion pire loina na share transfer to phaw bas yaure Sahi ani hena bank asig regular board of directors like tabasmag Manipur High Court ki OIL bu singnaba oigi kani loina na bank asig puksel sengba staff kharagi yenglaga legal proceeding ngaiduna laibadu toktuna kanwa khongsang phaw sangsilakpagi akiba lekli haina Levana na phongdologli by law amadi bank rule gi yaudora matang matang order pangtu thokseduna loan pisenuna leiba sidi akoi suna yajening de legal proceeding na sum ngai dun leibani adu hanjen hanjen na sum thokse leiba order by law gi wang mun tokse leiba sinadi agitation bu invite tawne na loroi de gi maram kari lege court case adu handu u natraga ada taw haina mi khutang na halak pising isu ahoina condemn tawi akoi ahallaman na high power committee asi press club ta sema matung da elected delegates hum ga nifu manga na 2nd December 2018 da ayaba piraga high power committee da sinaramani anu committee asina Changjil Pukudi Muta Loinamak Sharol Lishin Kulum the Tunde Lay Habise, Mu Kuzokran Habadu Habiganu, Marik Pedi Major with Akan be Holakado, Naibiganu. Nupi mabu para matungda nupi obigi ikai kumna ba manghan bada mara lera ba misak ama Imphal iski session judge na sahi ni pan zela thamna ba phadok pikre zela thamna ba gi phadok pikra misak adu moirang kono degi moirang them gambhir sahi ni phumanga phokpa laiki ta liloni gambhir si ingkum jala sini tarama ge julai kuni thoda nupi mabu fara ge izet manghan ba gi thodok ta saini haidana wail satna lala ba matung okiba ingkum jala sini taratret ki November thada mara lairi haina lauk thokibani ngase Imphal iski session judge oi maibam banos ko wari mamang da mara li matung ina serak lauk thok na bagi puthorokhi Sairap court putholoba matung sentence hearing sathadana gambi bu saini pani jail thamna ki phadok piki phadok pibata natana victim ori bi adu da lopa lak manga pina ba masung fine na lopa lesing kun manga thina na basu court na khanghan ki Imphal District Lamnai Police Station ki manung sana laiba sakta dagi ngauba ko bamyo yamada pungdobam dagi nupi masa amapu izat manghan biri haiba wafong bari leina pungdobam maira pai bilup na ngauba khakta maral sajin biba yaning di haina sakta maira pai bilup member mo iribi ngangom sandani na phongdorli sakta maira pai bilup na sindra ngasi sakta maya lekai da laiba sakta maya lekai ground manakta ngauba ta sirak leba maral yaning di haidna wakan infam satakre wakan infam da sandani na makata na hai ngauba hariba miyo yasiga ngauba na izat mahang bide hariba nupi masa siga sahi kaya ki pamang dagi nungsina dona lakhe bani makoy ni nungsina ba si nakala ni maki manung amasung manunggi miyo sing loina mak khangna nungsina bani nupi gi maike digi nupa kakta ta sirak leba marala si yaring di nupa amasung nupi ani maki asoi pamadi aran boy gani
nupa amasung nupi ni maki maral tidok minasi karigumba nupa amasung nupi ani mak lalam tholabadi makoi ani mak maral li batek sab serak pi se nupa khakta ta maral siba serak pi badi togum se ngauba khakta da sirak le maral si yaning di haiki Ngi Marapai Women Development Society na ngobada rebisne haina maran pikhibuda ko yaning de nupijiga ngoboga jahi mari manga nungsinare hare moi nije jahi ahumuki nungsinare matung na mahang nupi thire ba matung jahi ani mu nungsinare ngobona magi chana bada ju mateng bangi lai lai su de ju mateng bangi wala pa phone laibi ba khopi ba mayam ngobona nupi jida tawi hare nakalam khakta gi wata bi gnu sama sayana dana nupi jina injang ahaw ba thongbada ngogi marakta moi tu tengkot ka je man injang thilena moi mayamda loina leirame nupi na jun ngobje am nungsijaba mali ngobona jun nupi jin nungsijaba mali maran piba matam ani makse pibi ba haibu khoi pami nupi buju handana yengba yade nupa buju khoina lalena pisambe yade lali buji kanano hairaga ani makse thigat piraga angamba singna ma hoibu maran pibi Zeribam district manung da leriba government ke tongan tongan ba mahiloi sangsing da yangsin khongsada mga si MSU district committee na satun yangsin bada school kaya da wara pana than balaiba thengnara kre yangsin khongsada adu da Vidyanagar primary school Al-Glafur Primary School asidadi school asige building natana oza amadi mahiro ibata leiramdre class 1 dagi 5 pawba leiba is Sonapur Primary School da oza substitute amakana mahiro chama tara lairik takpi ramba thengnaraki mathau masak khangdaba oza singi matakta higher authority na akan mameng sangbidaba loinana ZDO Zeribang office da leibiriba DI Singh AI Singh amadi mari leinaba singa office da phamdana laitopki mohutta school sing asida satuna yangsin ba MSU Zeribam na appeal tarokli Palis ki ahal lupta dukan ki pot hura lam ne ha ngang taret khunja sing na phare phara bangang sing asi dukan ki pot hura lam pata natana hingang dalaiba awang marjing sing dong pok pakhang ba itop patek ahum sanglen hari ba laisang asi su tugai ram ne hari ngasi meeting ba matam da thokip thodok asi da senari ba angang sing asi mantri pukri dagi ni hari thodok asi ki matang da khunja sing na asi ko thodok asi yamna laibak thiba thodokni laisang tugaidana amanga ta thogan bada chenari ba angang sing asai matik sab sarak pibiyo lagi tholom toba matamda sangada ba polom amadi sel sing angang sing asigi imung manungna loina putok kadabani hairi ꯑꯩꯈꯣꯏꯒꯤ ꯆꯦꯟꯅꯔꯤꯕ ꯈꯔ ꯑꯩꯈꯣꯏ ꯐꯥꯔꯤꯕ ꯑꯉꯥꯡꯁꯦ ꯁꯤꯒꯤꯗꯃꯛꯅ ꯄꯨꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯃꯣꯏ ꯊꯦꯡꯅꯔꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯃꯣꯏꯗ ꯇꯥꯏꯅꯔꯤꯅꯤ ꯑꯗꯨꯗ ꯃꯣꯏꯗ ꯇꯥꯏꯅꯕꯁꯤꯗ ꯃꯣꯏꯒꯤ ꯂꯤꯁ ꯂꯧꯕ ꯉꯝꯕ ꯃꯤꯅ ꯄꯣꯔꯛꯑꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯂꯥꯏꯁꯦ ꯑꯔꯨꯕ ꯂꯥꯏꯅꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯩꯕ ꯂꯥꯏ ꯅꯠꯇꯦ ꯁꯥꯒꯩ ꯅꯠꯇꯦ ꯂꯩꯔꯤꯕ ꯎꯃꯪ ꯂꯥꯏ ꯃꯌꯥꯝꯁꯤꯗꯒꯤ ꯃꯥꯅ ꯏꯆꯥꯎ ꯆꯥꯎꯋꯦꯅ ꯃꯉꯣꯟꯗꯒꯤ ꯇꯝꯈꯤꯕ ꯉꯥꯛꯇꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯏꯕꯨꯙꯧ ꯅꯣꯡꯗꯥ ꯂꯥꯏꯔꯦꯟ ꯄꯥꯈꯪꯕ ꯍꯥꯏꯅ ꯊꯨꯒꯥꯏꯕꯤꯔꯝꯕ ꯂꯩꯄꯥꯛꯀꯤ ꯑꯣꯏꯕ ꯂꯥꯏ ꯑꯁꯨꯛ ꯌꯥꯝꯅ ꯂꯨꯈ꯭ꯔꯕ ꯏꯕꯨꯙꯧ ꯅꯣꯡꯗꯥ ꯂꯥꯏꯔꯦꯟ ꯄꯥꯈꯪꯕ ꯃꯩꯍꯧꯔꯣꯝ ꯄꯨꯀꯣꯛꯀꯤ ꯃꯤꯡ ꯁꯦꯝꯃꯛꯄꯒꯤ ꯍꯧꯔꯛꯐꯝ ꯖꯒꯥ ꯑꯁꯤꯗ ꯃꯣꯏꯅ ꯊꯨꯒꯥꯏ ꯈꯣꯠꯀꯥꯏꯕꯁꯤꯗꯤ ꯃꯁꯤꯗꯤ ꯈꯤꯇꯪ ꯑꯩꯈꯣꯏ ꯂꯩꯄꯥꯛ ꯃꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏ ꯏꯁꯥꯃꯛꯁꯨ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯗꯒꯤ ꯃꯈꯣꯏꯁꯨ ꯃꯇꯤꯛ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯇꯨꯅ ꯃꯈꯣꯏꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯗꯟꯗꯤꯗꯨ ꯃꯈꯣꯏꯗ ꯐꯪꯍꯟꯅꯤꯡꯉꯤ India ki yumthong khuding da ingom jalasini kun phawbagi manungda thaknaba toti ising phangangani hairabaso Bisupur district ki kumbi dadi miyam na ising phangdabagi awaba mayongnari kumbi gi miyam da ising phanganaba haidana kumbi Setupur maning laikai ward number 2 da laiba Hawaii Popi water supply scheme masai ingom jalasini 13 da saba loikrabaso ngasi phawba sangadana thamni khuga torel dagi mai sizinaduna ising singkhatuna water supply plan asina kumbi municipal area da laiba mioi lising tara rom da ising phangangadabadu plan asimak matik saba treatment tawduna miyam da ising pidre Muhammadu ki miyam na ising pinabagi plan asi saraga miyam da ising phangandrabadi kari kanari lainga ki mari lainaba loisang na miyam da atuba matam da afaba thakna ising phangalu haina phongtorokli nakalamrom da tha asiki tara mangagi nonglei nungsin maram oiraga bafam adu da electric pole tuba madi wire tatpatigi mai laktre hairi karingba mi mai awaba asi miyeng sangdrabadi akan khongsang sang silagani haina Setupur club ki maikai digi phongtorokli ꯑꯩꯈꯣꯏꯒꯤ ꯗꯤꯃꯥꯄꯨꯔ ꯂꯩꯉꯣꯏꯗ ꯐꯤꯜꯇꯔ ꯇꯧꯔꯒ ꯊꯥꯔꯤ ꯍꯥꯏꯕ ꯈꯛꯇꯪ ꯉꯥꯏꯔꯤꯕꯁꯤꯡꯁꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯁꯤꯗ ꯕ꯭ꯂꯤꯆꯤꯡ ꯄꯥꯎꯗꯔ ꯁꯤꯖꯤꯟꯅꯗꯦ ꯐꯤꯖꯤꯒ꯭ꯔꯤ ꯁꯤꯖꯤꯟꯅꯕ ꯑꯩꯈꯣꯏ ꯎꯗꯦ ꯑꯗꯨꯒ ꯒꯣꯗꯥꯎꯟꯗꯁꯨ ꯂꯩꯇꯦ ꯁꯤꯁꯨ ꯁꯤꯖꯤꯟꯅꯗꯦ ꯇꯥꯡ 11 ꯁꯤꯠꯈꯤꯕ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯇꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯇꯔꯥꯁꯤꯡ ꯑꯩꯈꯣꯏ ꯂꯥꯏꯟꯁꯤꯡ ꯇꯤꯡꯕꯤꯗ꯭ꯔꯦ ꯏꯁꯤꯡ ꯆꯤꯡꯈꯠꯄꯤꯗꯦ ꯑꯗꯨꯅ ꯇꯦꯡꯀꯤꯗ ꯍꯥꯟꯅ ꯔꯤꯖꯥꯔꯚꯔꯗ ꯂꯩꯔꯤꯕ ꯏꯁꯤꯡ ꯈꯔ ꯑꯁꯤꯅ ꯀꯨꯝꯕꯤꯒꯤ ꯋꯥꯔꯗ 7ꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏ ꯊꯛꯅꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦꯕ ꯇꯦꯡꯀꯤꯁꯤ ꯂꯥꯝꯕ ꯐꯪ ꯅꯨꯄꯤ ꯑꯉꯥꯡ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯝꯕ ꯐꯪꯗ꯭ꯔꯦ ꯑꯗꯒꯤ ꯀꯅꯥꯒꯨꯝꯕ ꯔꯅꯥꯏ ꯈꯔꯅ ꯑꯩꯈꯣꯏꯒꯤ ꯖꯦꯅꯦꯔꯦꯇꯔ ꯇꯧꯔꯀꯥꯟꯗ ꯏꯁꯤꯡ ꯌꯣꯟꯕꯒꯤ ꯀꯔꯕꯥꯔ ꯑꯃꯁꯨ ꯇꯧꯔꯦ ꯃꯗꯨ ꯑꯩꯈꯣꯏ ꯀ꯭ꯂꯕꯅ SYC ꯁꯦꯇꯨꯄꯨꯔ ꯀ꯭ꯂꯕꯅ ꯊꯤꯡꯖꯤꯟꯖꯔꯦ
Imphal West District Commando Team na local section thorang manung san nga si Thangal Bazar area ge alu gali dharmasala haw kai thele ma kai thela madi rumhal tang thi huma ki tabak sathakre Imphal West ge additional SP operation e gan syam sarb gi me makada nga se yupung ni pan gi ni pan gi medin yang kai phaw sathak bati huma ki thabak adu da mioi chahum marputa rup verification sathabada masa ge saktak se sudaba mioi taramari fagat ki phara mioi sing adu makata ba verification gi tabang city police station da sinakre hairi All Manipur Progressive Farmers Association Malang is missing in the mid May in a Lapada Lam the Masaki sin missing the Yapa Pause Piragli. Association of Sinatha Pasero Lamadan the Masaki Light of Low missing Lomi sin missing Amato in a Punsin Minadona, Hinabi, Mayong Riba, Land Pharmacy, My Panabasang Sin Mineracy, Hidagli. Matang size the break of Malosaki breaking Matang the Manipur Labor P entrepreneurs sing putting toward Poina, awareness generation workshop among assisting me on the Labor Hotel Classic Grande, the Pantoki Power Manipur Masong, Maling with Tongan pausing put on a Laxa impact news being Tadan review. Mayam ko na tram nong celebrate si makada pau mi and pizari Manipur lady by nupi entrepreneur sing puning tagot point na makoy na paikalang liba tabak sing he na mapung pan na pandam da awareness generation workshop mga sisting minong dalay hotel classic grande da pantokre talamado Australian government ke mating aloy na Manipur Chamber of Commerce and Industries MCCI masung CUTH International ani na kusung na sport procedure and development skills for women entrepreneurs haiba hiramda pangtokibani Taramado MCCI founder members of the Bavina Group of Companies Chairman Dr. T.S. Davlina welcome remark Peter Hotoki. Taramado Mari Lena MCCI President Dr. Radheshyam Oinam na Pongtorakpada Entrepreneur Growth Lainaba Innovative Wakalon Putok Pamu Singbu Nong Bibiki Mahuta Sogot Changai Padihabi Wakalon the Toromasi Pangtokpani Toromasi the Puna Entrepreneur yang kay mga nasarok yadon na makoy skill hangkan na ba technology upgrade taw na ba di mataw karam na marketing taw ni hype na sing batongan tongan wa fam sing asig matang da sports singa kananay na ki 2018 da akhoi nongpok thong hangrabani akhoi de leriba opportunities si akhoi gi historical opportunity ni all akhoi gi business ki entrepreneurial economy am chilen punjil lakanda it has to be one direction amaga sangat pa policy da akhoi influence toba that is what we are looking at Manipur gi kanu si nongpok thong hang yamna chawba pandamamani masigi sa akhoi kitang tappa mali but we are requesting the government akhoi the government zu hetang ambanate but we have to show them that this is a policy making direction kadai na akhoi logistics park semgani kadai na transportation corridor semgat ni hai na koi myam amaga link to ba madarkar le aduga sigi sini diski pandam ja koi changun jabani ekoi na nupi entrepreneur myam se Manipur da notice da tang bani technology upgradation tawraga export tawraga income hen lakna bagi pandam dani aduga economy da khoi na hena khoi kana phanga dori 2018 da khoi Sinmi sing in a bit made in a lakota Manipur yauna malem gi miam pumbada malem gi tongan fam sing diki Maoist lup tarani thoni yaifa pausel pirakli lona thingkraba Maoist Communist Party Manipur hatok paserol gi matungina malem gi Malengi Maoist lup tarani thina sanba asonba singbo tuhat pidana pangal pairaga salaina bahonari basingbo thengnan bahai basi mathau tai political gi oiba singna ba khodima political oina thengnagani adubo military oina lup basibu mangla sanu mudla sanu matagom atamnana singarak pataragadi lup basina su madigi sabsaba pakhum pina basam sabalore hairakli Sinmi sing in mid international workers tina lakpada si minister nong thonom birena miam da maroina sinmi sing mafam dai kai kum da bolakli ma ke pausel hai sinmi sing ya kang kanba hona bakan ba boy khoi nei kai kum na pam thoi amadi khoi ki makhoi ki tamjeduna saukhat palai bak amo hela si hairi Sinmi sing in mid May Day 2019 lakpada malem amadi lamdam asigi suri nol liba sinmi sing da korkong gi maike digi kai kum da bolakli Lona tingkrab lal holop karagi apunba committee korkom na thatrok paserol gi matungina landam asida manaba khonai ma purangna ba sinmi singi hak ngakpi sen bibaga loinana makoi bu miam ga manana ba hingbi gi thak amada purak pa haiba si matau namlo loksin ki bai khoi gi ning tamba do hanjil lagbata ngamgani hairakli Jawaharlal Nehru Manipur Dance Academy Impala Sindar International Dance Day ki thorom minini supna pangthok liba adugi sarok amoina ngasi Manipur Dance Music amadi thang tagi matan academy asigi mahiro singa lecture kam demonstration program pangthok re ngasi ki thorom aduda Jawaharlal Nehru Manipur Dance Academy ki waja sing Manipur ki sanare ba dancer amadi artist kaya na sarok yake Jawaharlal Nehru Manipur Dance Academy Impala Sindar pangthok liba thas ki kunma pandi ki hoduna pangthok liba International Dance Day asi maroina lamdam asida lairiba miyamda dance ki maroiba du khanghan ba pandam da pangthokibani
Assamgi Thoiren Kunda Sathakwa Wari Libi Festival ngasi loisin kre Sangin Natak Academy New Delhi amadi repertory of Wari Liba anina kosam nadra Brahmaputra Valley Hozai France Sindra Sathak Liba Festival asida Manipur ki Wari Liba manga amadi Assam de tar na sarugyari Self Employment Voluntary Association Sebat gi kunipan sub annual May 2019 gi thoram pangthokre thoramadu seva na sindana food security through organic product haiba team da impal suyam hall da pangthokhi bani seva na piba seva AIC agricultural sit award 2018 best self help group award 2018 best employed award 2018 kosinaba amasung Pandit Din Dayal Upadhyay Antodia Krishi Puruskar 2017 panglaba ke samu sababu taran upagi thoram adugi mapung oiba thoram saktam oiki Forest Minister T.S. Syang Kumari matakta Laimana Youth Club Yaripo ki President na boycott tore haina laukthok ki badu President asina lanai oina laukthok ki bin haina club asina phongtorokli Manipur Press Club ta pawmi singa una bamada LYCY ki President Vice President oiriba o Sarasana ngarang social media kharada Andro Kendri MLA boycott tore haina haki badu yumpham yawda bawani boycott tawbadu da club asik executive member amata khanghan lamba laitabagi matakta minister adu boycott tawkhiba laiti haina phongdoki amaramda Andro Kendri MLA minister T.S. Syang Kumar bo kendra asik club organization tarana boycott tawri hari wafam adu da integrated youth development organization na thadro pasero lamada club asik hiram amata da mari lainati amari club asina minister bu boycott tawkhiba laiti haina sangdorakli tawal manung sanba nongpok sengmaida diabetes laina gi matang da miya bu wakal tan bi tharmam pangthokre tharmadu rural development society wangsingna Denmark ta leba youth diabetes foundation gi senthang makada nongpok sengmai sikong kaital community hall da pangthokhe bani nongmi goiba wakal tan bi tharmadu da laina asi karam na ngak thokani kari second tharang lakhot kani habi gi wafam kaya resource person kaya na miyam da khangan ki Senapati district ta leriba mahiro singbo umang wamang lamlak ke sa usai ki maroiba amasung kanana bagi matang da wakal tahana gi tharmam pangthokre taramado Senapati Forest Division and National Mission on Himalayas Studies NMSS ki Nature Learning Center NLC ki makada sindana mau pamai gubuan community hall da pangthokhe bani Mount Zion Senior Secondary Vetani Higher Secondary Mount Everest Higher Secondary Don Bosco Higher Secondary na singbat school singdi mahiroi taranipan amasung oza sing na sarugyaki Odi sanab ki pauda Ahum Suba Sangai Trophy Veteran Football Championship ke champion VSAI thami bana oikre RK Fortune Developers Private Limited ke senthang makada United Veteran Football Association Manipur na sendana Imphal ma palkang saibungda ngasi sani ke tournament final aduda mayo na kiba VSAI thami bana badi Flam Bawfrani na match asik apiba matam da panjol amata sanabang ngamdan match asi draw tabadagi kicks from penalty marks na match asik ka apogi laibak lemna bada VSAI thami bana Flam Bawfra panjol ahum sina da maiti piram laga Satrali ba veteran football asik champion oi duna trophy ka loina ba sel gi mana lupa lak ama phangki ba loina na tournament asida runners up ta horaba Flam Bawfrana trophy ka loina ba sel gi mana lupa lising yang khai mapu oi bangam ke Satrali ba veteran football tournament asida saru yaki balam da masik sangnara ba mi oi kya na tournament asida makong mathang ta khrab sanoro madi team singda mana matung kya qodol tangki Satrali ba tournament asida lam da masik team tarani pan madi mapalam da team ama yauna pun team tarama pan saru yaki Neroka FC Sangapon na Tramati sub Loktak Trophy Football Tournament winner oi bangam kre All Manipur Football Association gi makada NSPC Limited Loktak Power Station gi senthang makada All Moirang Football Association asin na Moirang Multipurpose Higher Secondary School gi sana bungda ngasi football tournament asi sana ki final atu da Neroka FC Sangapon amadi Sagolban United ani na match asi thoidabe yadi haiba akan ba mong da lamba tawna ki match asi ga piba matam da match asina match asida mayong na riba team ani mang na panjol ambat sanaba ngamdana match asi draw ibadagi kicks from penalty marks and marks asi aka pogi laibak lemna bada Neroka FC Sangapon amadi Sagolban United ani na panjol mga sanaba dagi Sudden death sanabada Neroka FC Sangapon na Sagolban United panjol tor mga damai thi piba ngamke tournament asi ngasi loisen bagi thoram aduda Moirang AC MLP Sarachandra retired IAS CAU की Vice Chancellor Dr. M. Premjit amadi lamdam atigi masak naira bami kya na saruyaki sathe ki football tournament se team tarung na saruyaki Rab the bulletin sa alliance mo na miyam da thamjari
Sadong ithogok to thipa khangna lerak kheba mioi ahum hojik su kana thipa ki thabak sathari India Navy gi mioi tara mani na sab tim na sinimidang impal thungna gani hai Sadong village hi laksin mi ahum lai ki da badu lainga na thokan mani hai na mapitel tam sa khebe gi mayok da mani tam so la bas gi se sina malal sina Amasung Bisaput District ini mamang lai kai i lambi da tata tipar manung da sing ningai or mong da gari asi driver seat no leram